ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯅꯥꯔꯩꯅ ꯅꯠꯇꯦ, ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣꯕ ꯇꯧꯔꯤꯁꯤ? ꯑꯩꯅ ꯊꯕꯛ ꯑꯃꯇꯪ ꯆꯠꯀꯦ ꯇꯧꯕꯁꯦ ꯂꯩꯔꯣꯏꯗꯕꯅꯤ ꯇꯧꯔꯤꯁꯤ꯫ ꯉꯔꯥꯡꯗꯁꯨ ꯑꯩꯅ ꯉꯁꯤꯗꯤ ꯈꯨꯜꯒꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯆꯥꯛ ꯆꯥꯅꯕ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯅꯦꯕ꯫ ꯑꯩ ꯆꯠꯇꯣꯔꯦ ꯍꯥꯏꯁꯦ ꯃꯈꯣꯏ ꯈꯪꯉꯤꯕꯅꯦꯕ꯫ ꯑꯁ ꯑꯩꯅꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯤꯗ꯫ ꯍꯣ ꯏꯃꯥ, ꯍꯣ ꯄꯥꯕ, ꯑꯁ ꯂꯩꯇꯦꯕ ꯇꯧꯔꯤꯁꯤ꯫ ꯁꯤꯗꯤ ꯏꯅꯝꯃꯍꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯂꯅꯤ꯫ ꯃꯈꯣꯏꯗꯒꯤ ꯐꯧ ꯂꯧꯕ ꯆꯠꯀꯅꯤ ꯍꯥꯏꯅꯈꯤꯕꯗꯣ ꯁꯣꯏꯗꯅ ꯆꯠꯂꯝꯕ ꯇꯥꯔꯦ꯫ ꯁꯅꯥꯔꯩ ꯍꯥꯊꯨ ꯍꯥꯊꯨ ꯃꯅꯝꯃꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯍꯣꯏ ꯏꯅꯝꯃ, ꯍꯣꯏ ꯏꯅꯝꯃ, ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒ ꯂꯥꯛꯄ꯭ꯔꯣ? ꯆꯧꯕꯤꯅ ꯏꯕꯦꯝꯃ ꯁꯅꯥꯔꯩ, ꯀꯔꯤ ꯇꯧꯔꯤ ꯑꯗꯨꯛ ꯐꯤꯡꯉꯤꯗꯨꯕꯣ? ꯅꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯀꯣꯠꯇ ꯐꯧ ꯄꯦꯛꯍꯧꯔꯤꯅꯦ꯫ ꯑꯩꯅ ꯇꯧꯔꯅꯤ ꯈꯟꯕꯒ ꯇꯧꯔꯝꯃꯦꯕ꯫ ꯅꯠꯇꯦ, ꯐꯧ ꯄꯦꯛꯄꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯔꯥꯕ? ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯣ? ꯏꯅꯝꯃ, ꯑꯩꯅ ꯉꯁꯤꯁꯦ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯒ ꯆꯥꯛ ꯆꯥꯃꯤꯟꯅꯅꯤ ꯍꯥꯏꯕ ꯈꯪꯉꯤꯕꯅꯦꯕ꯫ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯏꯊꯟꯇ ꯊꯅꯝꯃꯦꯕ꯫ ꯑꯩ ꯑꯃꯨꯛ ꯆꯠꯊꯣꯛꯈ꯭ꯔꯗꯤ ꯌꯨꯝꯁꯦ ꯀꯅꯥꯝ ꯂꯩꯍꯧꯔꯔꯣꯏ ꯍꯥꯏꯕ ꯃꯣꯏꯁꯨ ꯈꯪꯉꯤꯕꯅꯦꯕ꯫ ꯍꯩꯃꯥ, ꯑꯗꯨꯕꯨ ꯅꯪꯒꯤ ꯆꯥꯛ ꯆꯥꯅꯕꯗꯣ ꯑꯁꯨꯛ ꯉꯜꯂꯤꯕꯁꯤꯗꯤ ꯍꯣꯔꯦꯟ ꯅꯪ ꯏꯃꯥꯒ ꯄꯥꯕꯒꯅ ꯂꯣꯏꯔꯛꯄꯗ ꯆꯞ ꯆꯥꯟꯅꯔꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯁ ꯏꯅꯝꯃꯅ ꯈꯪꯗꯕ ꯑꯃ ꯂꯩ ꯇꯧꯔꯤꯅꯤ꯫ ꯑꯩ ꯏꯃꯥꯒ ꯄꯥꯕꯒ ꯂꯣꯏꯕ ꯉꯥꯏ ꯂꯩꯔꯗꯤ ꯑꯝꯇ ꯅꯪꯉꯔꯣꯏ꯫ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯅꯗꯣꯏꯗꯣ ꯑꯩꯅ ꯊꯣꯡꯗꯧꯔꯤꯅꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯈꯔ ꯉꯟꯅ ꯆꯠꯅꯕ ꯇꯧꯔꯤꯁꯦ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯌꯨꯝꯒꯤ ꯊꯕꯛꯅ ꯌꯥꯗ꯭ꯔꯗꯤ ꯅꯈꯣꯏꯒꯤ ꯆꯥꯛ ꯆꯥꯅꯕꯗꯣ ꯅꯪꯅ ꯅꯠꯇ꯭ꯔꯁꯨ ꯑꯃꯅ ꯀꯣꯛ ꯊꯣꯡꯂꯁꯨ ꯌꯥꯏꯗꯅ꯫ ꯀꯗꯥꯏꯗꯒꯤ ꯑꯩ ꯃꯤꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯗꯦ ꯏꯅꯝꯃ꯫ ꯆꯧꯕꯤ ꯉꯛꯅ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪꯒꯤꯗꯨꯗꯤ ꯏꯕꯦꯝꯃ? ꯅꯠꯇꯦ, ꯅꯪꯅ ꯊꯣꯡꯕ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯕ? ꯍꯣꯏꯁꯦ, ꯑꯁ ꯑꯁꯤꯐꯥꯎ ꯈꯪꯗ ꯃꯥꯜꯂꯦ꯫ ꯍꯣ ꯌꯥꯔꯦ, ꯏꯃꯥꯒ ꯄꯥꯕꯒꯗ ꯏꯅꯝꯃꯅ ꯈꯔ ꯇꯝꯕꯤꯌꯨ꯫ ꯑꯩ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ꯫ ꯑꯩ ꯆꯠꯂꯦꯀꯣ, ꯑꯩ ꯆꯠꯂꯦ꯫ ꯍꯣꯔꯦꯟ ꯈꯔ ꯊꯦꯡꯉꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯔ ꯇꯝꯕꯤꯌꯨ꯫ ꯑꯁ ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ, ꯑꯣꯟꯊꯣꯛꯄ꯫ ꯍꯣꯏ ꯏꯆꯦ, ꯍꯣꯏ ꯏꯆꯦ꯫ ꯊꯔꯣꯅ ꯍꯩꯃꯥ, ꯆꯧꯕꯤ ꯀꯩꯗꯧꯔꯒꯦ? ꯑꯣ ꯁꯅꯥꯔꯩꯗꯣ ꯂꯥꯛꯑꯝꯃꯦ ꯍꯧꯖꯤꯛꯇ ꯆꯥꯛ ꯆꯥꯅꯕ ꯑꯃ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯃꯦ꯫ ꯊꯔꯣꯅ ꯍꯩꯃꯥ, ꯃꯥꯕꯨ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯗ ꯁꯤꯔꯅꯤ ꯍꯥꯏꯕ꯭ꯔꯣ? ꯁꯣꯝꯗ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯎꯅ ꯈꯪꯅ ꯆꯠꯄ ꯉꯝꯃꯦꯕ ꯃꯁꯤ ꯑꯉꯥꯡꯁꯦ꯫ ꯍꯣ ꯑꯩꯗꯤꯅꯦ ꯐꯅ ꯀꯟꯅ ꯈꯥꯝꯖꯕꯅꯦ, ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯍꯣ ꯆꯥꯛꯇꯣ ꯃꯥꯅ ꯊꯣꯡꯂꯨꯅꯤ ꯍꯥꯏꯌꯦ, ꯑꯗꯨꯅ ꯉꯟꯅ ꯆꯠꯂꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯈꯝꯕꯅ ꯊꯔꯣ, ꯅꯆꯥꯅꯨꯄꯤꯗꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯁꯣꯏꯗꯅ ꯇꯧꯔꯝꯂꯅꯤ꯫ ꯃꯥꯅ ꯊꯣꯡꯗ꯭ꯔꯗꯤ ꯆꯥꯛꯇꯣ ꯆꯥꯔꯣꯏꯗ ꯑꯣꯏꯔꯤꯅꯤ, ꯑꯗꯨꯅ ꯃꯁꯥꯅ ꯊꯣꯡꯕ ꯆꯠꯂꯤ ꯑꯣꯏꯔꯤꯅꯤ꯫ ꯆꯧꯕꯤꯅ ꯍꯣꯏ ꯇꯥꯗ ꯑꯗꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯦ, ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯁꯅꯥꯔꯩꯁꯤꯕꯨ ꯃꯥꯅ ꯊꯣꯡꯗ꯭ꯔꯗꯤ ꯆꯥꯕ ꯊꯛꯄꯁꯤꯕꯨ ꯃꯤꯅ ꯊꯣꯡꯕꯒ ꯑꯃꯠꯇ ꯆꯥꯗꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯊꯔꯣꯅ ꯍꯣꯏꯅꯦ ꯏꯕꯦꯝꯃ, ꯆꯥꯗꯦꯅꯦ꯫ ꯃꯤꯅ ꯊꯣꯡꯕ ꯄꯣꯠ ꯑꯃꯠꯇ ꯆꯥꯎꯊꯣꯛꯎ ꯌꯥꯗꯦ꯫ ꯃꯥꯅ ꯍꯦꯛ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗꯒꯤ ꯃꯥꯅ ꯊꯣꯡꯗꯕ ꯄꯣꯠ ꯑꯃꯠꯇ ꯆꯥꯗꯦꯅꯦ꯫ ꯈꯪꯗꯦ ꯀꯔꯝ ꯊꯣꯛꯂꯒꯕ? ꯍꯩꯃꯥ, ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤꯅꯦ ꯇꯥꯔꯤꯕꯁꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯈꯝꯕꯅ ꯆꯧꯕꯤ, ꯌꯥꯔꯅꯤ, ꯑꯩꯈꯣꯏꯒꯤꯁꯤ ꯕꯣꯔꯥ 10ꯗꯤ ꯁꯨꯅꯤ꯫ ꯁꯦꯜ ꯊꯨꯝꯗꯨꯅ ꯅꯆꯦꯒ ꯄꯥꯟꯅꯔꯣꯀꯣ, ꯑꯩ ꯌꯨꯝꯗ ꯍꯣꯟꯖꯤꯟꯕ ꯍꯧꯔꯒꯦ꯫ ꯍꯣꯏ ꯇꯥꯗ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯂꯅꯤ ꯍꯥꯏꯗꯨꯅ ꯁꯧ ꯂꯥꯎꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯁ ꯁꯅꯥꯔꯩꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦꯅꯦ ꯇꯧꯔꯤꯁꯤ꯫ ꯆꯥꯛꯁꯦ ꯃꯥꯅ ꯊꯣꯡꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎ ꯌꯧꯔꯛꯇꯦꯅꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ, ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯊꯣꯡꯉꯒꯅ ꯑꯃꯨꯛ ꯆꯥꯏꯒ ꯆꯥꯗꯦꯒ ꯇꯧꯔꯛꯇꯣꯏꯅꯦ ꯑꯃꯨꯛ꯫ ꯁꯅꯥꯔꯩꯅ ꯃꯌꯥꯝ ꯑꯩ ꯂꯥꯛꯑꯦ, ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ꯫ ꯅꯨꯄꯤ ꯑꯃꯅ ꯍꯣꯏ ꯏꯕꯦꯝꯃ, ꯅꯪ ꯉꯥꯏꯕꯗ ꯁꯤꯟꯅꯗꯧꯔꯦ꯫ ꯅꯪꯅ ꯉꯔꯥꯡꯗꯒꯤ ꯆꯥꯛꯇꯣ ꯅꯪꯅ ꯊꯣꯡꯗ꯭ꯔꯗꯤ ꯆꯥꯔꯣꯏ ꯍꯥꯏꯅ ꯇꯧ ꯂꯩꯔꯤ꯫ ꯑꯗ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯉꯥꯏꯕꯤꯔꯤ꯫ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯅꯕ ꯂꯥꯛꯄꯕꯨ ꯑꯁꯨꯛ ꯊꯦꯡꯅ ꯂꯥꯛꯄ ꯍꯧꯅꯕ꯭ꯔꯣ? ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ, ꯁꯣꯝꯗ ꯑꯩꯈꯣꯏꯗꯤ ꯄꯨꯛꯀꯁꯦ ꯂꯣꯏꯅ ꯇꯧꯔꯤ꯫ ꯆꯥꯛꯇꯨ ꯁꯠ ꯊꯣꯡꯉꯣ, ꯀꯨꯏꯍꯜꯂꯅꯨꯀꯣ꯫ ꯅꯨꯄꯤ ꯑꯃꯅ ꯍꯣꯏꯅꯦ,
ꯍꯧꯖꯤꯛꯇꯒꯤ ꯆꯥꯛꯇꯣ ꯊꯣꯡꯉꯒ ꯀꯨꯏꯅ ꯀꯃꯨꯛ ꯆꯪꯉꯗꯤꯀꯣ ꯑꯩꯈꯣꯏꯗꯤ ꯐꯠꯇꯦ ꯍꯥꯏꯖꯅꯨꯍꯦ ꯁꯅꯥꯔꯩꯅ ꯑꯁ ꯍꯣꯏꯍꯦ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯅꯤ ꯅꯨꯡꯁꯤꯗꯤꯕ ꯉꯥꯏ ꯉꯝꯗꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯇꯤꯜꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯁꯅꯥꯔꯩꯕꯨ ꯅꯨꯡꯁꯤꯕꯁꯨ ꯌꯥꯎꯏ ꯅꯨꯡꯁꯤꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯏꯁ ꯃꯁꯤꯒꯤ ꯁꯅꯥꯔꯩ ꯍꯥꯏꯕꯁꯦ ꯑꯣꯟꯊꯣꯛꯅ ꯃꯤꯠ ꯅꯥꯈ꯭ꯔꯦ ꯑꯩꯗꯤ ꯑꯋꯣꯏꯕ ꯏꯁ ꯀꯔꯤ ꯍꯥꯏꯕ ꯃꯥꯅ ꯍꯥꯏꯕꯗꯨꯕꯣ ꯑꯩꯗꯤ ꯑꯩꯅ ꯊꯣꯡꯗꯕ ꯆꯥꯛ ꯆꯥꯗꯦ ꯀꯥꯏꯅ ꯃꯁꯦ ꯊꯣꯡꯍꯜꯂꯣꯏꯗꯕꯅꯤ ꯑꯗꯨꯒ ꯆꯥꯛꯁꯦ ꯄꯤꯖꯔꯣꯏꯗꯕꯅꯤ ꯃꯁꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯁ ꯁꯤꯅ ꯐꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯋꯥꯗꯅꯕ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯦꯗꯅ ꯁꯤ ꯑꯣꯏꯗꯦ ꯑꯃꯅ ꯑꯃꯨꯛ ꯉꯥꯏꯈꯣꯅꯤ ꯁꯅꯥꯔꯩꯁꯦ ꯃꯥꯅ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯕꯗ ꯌꯥꯗꯕ ꯃꯤ ꯌꯥꯎꯅꯔꯛꯄꯗꯒꯤ ꯃꯥꯅ ꯆꯦꯡ ꯑꯁꯦ ꯄꯨꯊꯣꯛꯆꯔꯒꯦ ꯍꯥꯏꯔꯦ ꯍꯥꯏꯗꯥꯏꯅꯦ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤ ꯃꯤꯁꯤꯡꯁꯦ ꯑꯉꯛꯄꯅꯤꯀꯣ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯩ ꯌꯥꯔꯦꯍꯦ ꯃꯤ ꯇꯥꯈꯤꯅꯤ ꯅꯪꯁꯨ ꯇꯣꯛꯑꯣ ꯌꯥꯔꯦ ꯃꯥꯅ ꯆꯥꯛ ꯊꯣꯡꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯊꯕꯛ ꯀꯩꯝꯇ ꯌꯥꯎꯗꯅ ꯋꯥꯊꯤ ꯉꯥꯡꯅꯔꯒ ꯂꯩꯊꯣꯛꯄ ꯐꯪꯉꯤꯁꯦ ꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯃꯤ ꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤꯀꯣ ꯍꯣꯔꯦꯟ ꯀꯣꯟꯁꯤꯡꯁꯤꯁꯨ ꯃꯥꯅ ꯐꯦꯡꯒꯦ ꯍꯥꯏꯔꯛꯑꯗꯤ ꯐꯗꯧꯅꯤ ꯁꯅꯥꯔꯩꯅ ꯃꯌꯥꯝ ꯆꯥꯛꯁꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯃꯌꯥꯝ ꯑꯩ ꯊꯤꯕ ꯍꯧꯔꯒꯦ ꯅꯨꯄꯤ ꯑꯃꯅ ꯍꯣꯏ ꯍꯣꯏ ꯆꯥꯛꯇꯣ ꯅꯪꯅ ꯂꯣꯏꯅ ꯊꯣꯡꯂꯕꯅꯤꯅ ꯊꯤꯕꯗꯨꯁꯨ ꯅꯪꯅ ꯂꯣꯏꯅ ꯍꯦꯛ ꯊꯤꯕꯤꯔꯛꯑꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯁꯅꯥꯔꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯃꯥꯟꯅꯕꯤ ꯁꯝꯖꯤꯅ ꯁꯅꯥꯔꯩꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯁꯦꯟꯅꯖꯩ ꯃꯤꯌꯥꯝꯅ ꯁꯅꯥꯔꯩꯗ ꯉꯥꯡꯕ ꯆꯩꯕ ꯁꯝꯖꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯃꯗꯤ ꯉꯥꯡꯗꯅꯕ ꯀꯟꯅ ꯊꯦꯝꯖꯤꯟꯖꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯝꯖꯤ ꯁꯅꯥꯔꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯅꯥꯔꯩ ꯍꯩꯃꯥ ꯅꯪꯗꯤ ꯐꯤ ꯁꯥꯔꯝꯃꯤꯔꯣ ꯑꯩꯅꯗꯤ ꯁꯣꯝꯗ ꯋꯥꯔꯤ ꯁꯥꯒꯦꯅ ꯂꯥꯛꯂꯒ ꯁꯅꯥꯔꯩꯅ ꯁꯥꯁꯤ ꯀꯩꯅꯣ ꯅꯪ ꯂꯥꯛꯑꯒꯕꯨ ꯑꯩꯕꯨ ꯀꯩꯗꯧꯕꯩ ꯐꯤ ꯁꯥꯗꯨꯅ ꯂꯩꯗꯣꯏꯅꯣ ꯀꯔꯤ ꯋꯥꯅꯣ ꯅꯠꯇꯦ ꯀꯔꯤ ꯋꯥꯔꯤ ꯂꯩꯒꯦꯕ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ ꯑꯩ ꯅꯨꯡꯉꯥꯏꯃꯟꯗꯗꯨꯅ ꯇꯧꯕꯅꯦꯕ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯍꯧꯗ꯭ꯔꯗꯤ ꯑꯩꯁꯦ ꯏꯊꯟꯇ ꯁꯨꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯅꯤ ꯇꯧꯅꯤ ꯍꯣ ꯑꯗꯣ ꯀꯔꯤ ꯋꯥꯅꯣ ꯀꯣꯛ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯀꯣꯏꯊꯣꯛꯇꯅ ꯂꯩꯇ꯭ꯔꯁꯨ ꯀꯣꯛ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯉꯔꯥꯡ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯆꯥꯛ ꯆꯥꯅꯩꯗꯅ ꯑꯗꯨꯗ ꯃꯈꯥꯔꯣꯝꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯑꯗꯨꯅ ꯅꯪꯒꯤ ꯃꯔꯝꯗ ꯃꯤ ꯋꯥ ꯉꯥꯡꯅꯔꯤꯕ ꯀꯔꯤ ꯑꯩꯒꯤ ꯃꯔꯝꯗ ꯃꯤ ꯋꯥ ꯉꯥꯡꯅꯩ ꯍꯥꯏꯕ ꯃꯣꯏꯅ ꯀꯔꯤ ꯃꯇꯤꯛ ꯂꯩꯗꯅ ꯑꯩꯒꯤ ꯃꯔꯝꯗ ꯉꯥꯡꯅ ꯁꯥꯔꯤꯅꯣ ꯅꯪꯗꯤ ꯉꯔꯥꯡ ꯇꯥꯔꯗꯤ ꯉꯔꯥꯡ ꯑꯗꯨꯝ ꯍꯥꯏꯔꯧ ꯌꯥꯗ꯭ꯔꯥ ꯃꯣꯏꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯍꯨꯏꯗꯔ ꯀꯩꯅꯣ ꯄꯤꯖꯔꯝꯒꯗꯕꯅꯤ ꯅꯠꯇꯦ ꯀꯔꯤ ꯀꯃꯥꯏꯅ ꯉꯥꯡꯅꯩꯅꯣꯕ ꯑꯁ ꯉꯥꯏꯈꯣꯁꯦ ꯑꯝꯇ ꯐꯤꯡꯒꯠꯈꯤꯅꯨꯁꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯌꯥꯝꯅ ꯐꯤꯡꯒꯟꯕꯅꯦ ꯑꯩꯗꯤ ꯏꯕꯥ ꯑꯁꯤ ꯈꯪꯗꯅꯅꯦ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯗ꯭ꯔꯤꯗꯣ ꯍꯣ ꯑꯗꯨꯕꯨꯅꯦ ꯅꯪꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯍꯔꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯤꯔꯤꯗꯣ ꯃꯔꯥꯏꯕꯛꯁꯤꯡꯗꯣ ꯐꯔꯦꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯒ ꯃꯤ ꯋꯥꯒꯁꯨ ꯉꯥꯡꯅꯕ ꯁꯥꯏ ꯂꯥꯎ ꯑꯝꯇ ꯐꯨꯔꯨꯁꯤ ꯂꯥꯎ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯕ ꯑꯁ ꯁꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯣꯏꯔꯦ ꯃꯣꯏꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯗꯨꯒꯤ ꯍꯥꯏꯔꯤꯅꯦꯕ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯑꯩꯅ ꯊꯣꯡꯗꯕ ꯄꯣꯠ ꯑꯃꯠꯇ ꯑꯩ ꯆꯥꯗꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯑꯩꯅ ꯊꯣꯡꯕꯗꯣ ꯃꯈꯣꯏꯁꯨ ꯍꯥꯎꯏ ꯍꯥꯏꯗꯅ ꯂꯣꯏꯅꯃꯛ ꯑꯃꯠꯇ ꯍꯦꯛ ꯂꯦꯝꯗꯈꯩ ꯆꯥꯈꯤꯕꯗꯥꯏꯅꯦ ꯍꯣꯏ ꯕꯥ ꯌꯥꯔꯤꯁꯦ ꯑꯩꯅ ꯇꯝꯂꯤꯕ ꯄꯥꯎꯁꯤꯗꯤꯅꯦ ꯁꯨꯃꯥꯏꯅ ꯃꯤꯅ ꯉꯥꯡꯅꯩ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯪꯖꯤꯟ ꯆꯥꯏꯕꯩ ꯋꯥꯅꯤ ꯃꯤꯒ ꯈꯠꯅꯔꯨꯁꯦꯅ ꯍꯧꯕ ꯂꯥꯛꯄꯗꯤ ꯅꯠꯇꯦꯀꯣ ꯑꯩ ꯑꯗꯨꯒ ꯑꯩ ꯉꯝꯃꯣꯏ ꯃꯤ ꯈꯠꯅꯕꯒ ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯇꯕ ꯖꯥꯠꯅꯤꯅꯦ ꯃꯥꯡꯗꯅ ꯑꯃ ꯇꯨꯡꯗꯅ ꯑꯃ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯇꯣꯛꯎ ꯅꯠꯇꯦ ꯏꯃꯥ ꯄꯥꯕꯗꯤ ꯂꯩꯕ ꯎꯗꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯀꯩꯊꯦꯜꯗ ꯄꯣꯠ ꯈꯔ ꯂꯩꯔꯨꯅꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯦ ꯍꯟꯕꯨ ꯍꯜꯂꯛꯑꯅꯤ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯑꯥꯗ ꯂꯥꯛꯑꯦ ꯇꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯆꯠꯂꯨꯁꯤ ꯁꯤꯡꯖꯨ ꯁꯦꯝꯃꯒ ꯆꯥꯔꯨꯁꯤ ꯏꯃꯥ ꯄꯥꯕꯗ ꯍꯥꯏꯔꯝꯃꯒ ꯅꯪꯅ ꯁꯦꯝꯕ ꯁꯤꯡꯖꯨꯗꯣ ꯌꯥꯝ ꯍꯥꯎꯋꯦꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯅꯥꯔꯩ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯁꯝꯖꯤ ꯑꯃꯁꯨꯡ ꯁꯅꯥꯔꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯩ ꯑꯃꯅ ꯑꯃꯒꯤ ꯋꯥ ꯇꯥꯟꯅꯗꯨꯅ ꯆꯥꯟꯅꯅ ꯂꯣꯏꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯇꯝꯗ ꯑꯃꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯆꯥꯛ ꯆꯥꯕ ꯐꯥꯎꯕꯗ ꯁꯅꯥꯔꯩ ꯃꯍꯥꯛ ꯃꯁꯥꯅ ꯊꯣꯡꯗ꯭ꯔꯗꯤ ꯀꯔꯤꯁꯨ ꯆꯥꯔꯝꯗꯦ ꯁꯅꯥꯔꯩꯒꯤ ꯋꯥꯔꯤꯅ ꯈꯨꯜ ꯄꯨꯝꯕ ꯄꯨꯝꯅꯤꯟ ꯅꯤꯟꯈꯤꯔꯝꯃꯤ ꯃꯆꯤ ꯈꯨꯗꯤꯡꯒꯤ ꯁꯅꯥꯔꯩꯒꯤ ꯋꯥꯔꯤꯅ ꯃꯤꯌꯥꯝꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯝꯃꯤ ꯊꯔꯣꯅ ꯑꯁ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯃꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯅꯪꯁꯨ ꯈꯖꯤꯛꯇ ꯉꯥꯡꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯃꯤ ꯅꯆꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯁꯨꯝ ꯇꯧꯍꯜꯂꯒ ꯂꯩꯔꯦ ꯃꯤꯌꯥꯝꯅ ꯀꯔꯤ ꯉꯥꯡꯅꯔꯤ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯄꯥꯕꯁꯨ ꯈꯪꯂꯤ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ
ꯏꯆꯥꯁꯤꯅꯥꯎ ꯆꯥꯎꯍꯜꯂꯕꯅꯤ ꯃꯁꯤꯃꯛꯅ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯛꯂꯤꯕꯅꯤ ꯇꯧꯔꯤꯁꯤ ꯈꯝꯕꯅ ꯍꯥꯏ ꯃꯃꯥ ꯅꯆꯥꯁꯤ ꯃꯊꯟꯇꯅꯤ ꯇꯧꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯍꯥ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯦ ꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯍꯥꯎꯇꯕꯁꯨ ꯇꯧꯗꯦ ꯃꯁꯤꯗꯕꯨ ꯀꯔꯤꯒꯤ ꯊꯤꯡꯂꯨꯗꯣꯏꯅꯣ ꯍꯩꯃꯥ ꯑꯗꯨꯕꯨ ꯅꯆꯥꯁꯤ ꯃꯤꯃꯥꯡ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯍꯩꯅꯕꯤꯁꯦ ꯑꯗꯨꯝ ꯍꯦꯛ ꯇꯧꯏꯅꯦ ꯍꯣꯏꯅꯦ ꯇꯧꯖꯁꯅꯨꯅꯦ ꯑꯗꯨꯕꯨ ꯐꯠꯇꯕꯗꯤ ꯅꯠꯇꯦꯗꯅ ꯍꯥꯏ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯅꯆꯥꯁꯦ ꯅꯪꯅ ꯐꯥꯎꯕ ꯑꯗꯨꯝꯅ ꯉꯥꯡꯂꯕꯗꯤ ꯃꯤꯌꯥꯝꯅ ꯀꯩꯁꯨ ꯎꯁꯤꯜꯂꯛꯑꯣꯏꯀꯣ ꯑꯩꯒꯤ ꯏꯕꯣꯠ ꯏꯔꯦꯜ ꯍꯥꯏꯕꯁꯤꯗꯤꯅꯦ ꯏꯁꯥꯅ ꯃꯤꯅ ꯉꯥꯡꯕ ꯉꯝꯗꯅꯕ ꯊꯥꯡꯒꯠꯇꯨꯅ ꯊꯝꯕ ꯉꯝꯒꯗꯕꯅꯤ ꯐꯅ ꯂꯥꯜꯂꯁꯨ ꯆꯨꯝꯃꯁꯨ ꯃꯤꯅ ꯉꯥꯡꯅꯕ ꯈꯛ ꯉꯝꯍꯜꯂꯣꯏꯗꯕꯅꯤꯀꯣ ꯅꯪ ꯋꯥꯈꯜ ꯈꯔ ꯇꯥꯎꯅꯤ ꯃꯃꯥ ꯍꯣ ꯑꯩꯈꯣꯏꯗꯤꯅꯦ ꯐꯠꯇꯕ ꯃꯤꯕꯨ ꯀꯩꯗꯧꯉꯩꯗ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯀꯟꯈꯠꯇꯨꯅ ꯊꯝꯕ ꯄꯥꯝꯗꯦꯅꯦ ꯏꯆꯥ ꯑꯣꯏꯒꯦꯔꯥ ꯃꯤꯆꯥ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯁꯥꯖꯠꯇꯨꯗꯤ ꯑꯐꯕꯗ ꯆꯨꯝꯊꯣꯛꯀꯗꯕꯅꯤ ꯍꯥꯏ ꯃꯃꯥ ꯅꯪ ꯋꯥ ꯃꯈꯥ ꯇꯥꯔꯅꯨꯀꯣ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯑꯩꯈꯣꯏꯕꯨ ꯃꯤꯌꯥꯝꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯍꯟꯒꯦ ꯍꯥꯏꯔꯕꯗꯤꯅꯦ ꯅꯁꯥ ꯅꯁꯥꯒꯤ ꯅꯄꯣꯠ ꯅꯔꯟꯕꯨ ꯍꯟꯊꯅ ꯃꯤꯠꯌꯦꯡꯅ ꯈꯛ ꯌꯦꯡꯂꯣꯏꯗꯕꯅꯤ ꯑꯗꯨꯗ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯒꯨꯟ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯈꯪꯂꯛꯀꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕ ꯃꯥꯅ ꯊꯣꯛꯄ ꯁꯤꯡ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯁꯤꯡ ꯀꯟꯅ ꯈꯥꯏꯔꯝꯃꯤ ꯊꯔꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯔꯛꯇꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯥꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯊꯔꯣꯅ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯂꯪꯈꯠꯂꯛꯀꯗꯕꯅꯤ ꯇꯧꯔꯤꯁꯤ ꯑꯁꯨꯛ ꯉꯥꯡꯅꯕ ꯋꯥꯕꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯣꯏꯅꯣꯕ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯆꯥꯁꯤꯕꯨ ꯈꯝꯕꯅ ꯍꯥꯏ ꯑꯗꯥꯏꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡꯒꯗꯣ ꯁꯦꯝꯗꯣꯛꯄꯤꯔꯨꯔꯣ ꯍꯣꯔꯦꯟ ꯅꯆꯥꯅꯨꯄꯤ ꯍꯟꯖꯤꯜꯂꯛꯂꯒ ꯊꯣꯡꯖꯅꯕ ꯑꯩ ꯋꯥꯒ ꯑꯃꯇ ꯉꯥꯡꯖꯔꯔꯣꯏꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯪꯅꯕ ꯈꯨꯜ ꯑꯃꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯌꯦꯡꯕꯗ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯟꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯁꯅꯥꯔꯩꯒꯤ ꯈꯨꯜꯗ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ ꯊꯥꯅꯤꯜꯅ ꯏꯇꯥꯎ ꯉꯁꯤꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯝꯇ ꯀꯣꯏꯔꯛꯇ ꯌꯥꯗ꯭ꯔꯦꯍꯦ ꯊꯧꯕꯅ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯀꯣꯏꯕ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯀꯣꯏꯕ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯊꯥꯅꯤꯜꯅ ꯍꯥꯏꯌꯦꯄꯪ ꯀꯣꯏꯕ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯊꯤꯕ ꯆꯠꯄꯅꯤꯅꯦ ꯃꯁꯤꯗ ꯐꯪꯉꯛꯄ ꯅꯨꯄꯤꯗꯨꯅꯤꯅꯦ ꯀꯣꯏꯁꯤꯟꯗꯧꯔꯤꯁꯦ ꯅꯠꯇꯦꯗ ꯅꯨꯄꯤ ꯁꯨꯡꯀꯣꯏ ꯀꯣꯏꯌꯨ ꯌꯥꯗꯕ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯗꯣꯏꯅꯦ ꯀ ꯍꯥꯏꯔꯛꯏꯁꯤꯕꯨ ꯁꯤꯗꯕꯨ ꯀꯅꯥꯅ ꯉꯛꯑꯣꯏꯗꯣꯏꯅꯣꯅꯦ ꯅꯪꯕꯣ ꯍꯣ ꯌꯥꯗ꯭ꯔꯦ ꯃꯇꯝꯅ ꯌꯥꯔꯛꯇ꯭ꯔꯦ ꯄꯥꯈꯪ ꯀꯨꯏꯅ ꯑꯣꯏꯔꯅꯣ ꯍꯥꯏꯅ ꯌꯨꯝꯗꯒꯤ ꯇꯛꯄꯗ ꯂꯣꯏꯔꯤꯅꯦ ꯍꯣꯏꯅꯦ ꯅꯍꯥꯟꯁꯨ ꯅꯈꯣꯏ ꯏꯃꯥꯅ ꯑꯩ ꯂꯥꯛꯄꯗ ꯋꯥꯐꯝꯗꯣ ꯑꯩꯉꯣꯟꯗꯁꯨ ꯍꯧꯗꯣꯔꯛꯏꯅꯦ ꯅꯨꯄꯤ ꯑꯃꯗ ꯊꯨꯅ ꯊꯤꯍꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯉꯔꯣꯏꯅ ꯍꯥꯏꯔꯛꯏꯅꯦ ꯑꯩꯗꯧꯅ ꯉꯟꯇꯥꯅ ꯅꯨꯄꯤ ꯊꯤꯗꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯅꯪꯗꯤ ꯐꯪꯗ꯭ꯔꯤꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯋꯥꯕ ꯑꯃꯅꯤ ꯁꯛ ꯐꯅ ꯐꯖꯔꯁꯨ ꯐꯪꯉꯣꯏꯅ ꯐꯪꯍꯟꯗ꯭ꯔꯗꯤ ꯐꯪꯗꯕ ꯖꯥꯠꯅꯤꯀꯣ ꯑꯉꯛꯄꯅꯤꯀꯣ ꯏꯁꯣꯔ ꯃꯍꯥꯛꯁꯨ ꯊꯥꯅꯤꯜꯅ ꯏꯁ ꯆꯠꯊꯣꯛꯑꯦ ꯑꯩꯕꯨ ꯅꯨꯄꯤ ꯐꯪꯗꯕ ꯀꯥꯏꯅ ꯍꯣꯏꯕꯨꯡꯉꯣ ꯑꯩꯒꯤꯁꯦ ꯀꯣꯏꯔꯣꯏ ꯍꯥꯏꯅ ꯀꯣꯏꯔꯛꯇ꯭ꯔꯤꯅꯤ ꯈꯪꯉꯕ ꯑꯩꯉꯣꯟꯗ ꯀꯣꯏꯅꯁꯤ ꯄꯥꯝꯃꯤ ꯈꯪꯅꯁꯤ ꯍꯥꯏꯔꯛꯄ ꯅꯨꯄꯤ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕ ꯃꯈꯣꯏꯁꯤꯡꯗꯨꯗꯤ ꯍꯣ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯕ ꯑꯗꯨꯒꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯍꯣ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯅꯨꯄꯤꯗꯤ ꯁꯨꯡꯂꯧ ꯍꯦꯛ ꯂꯧꯔꯣꯏꯍꯦ ꯑꯗꯨꯅꯕꯨ ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤ ꯅꯨꯄꯤ ꯀꯣꯏꯔꯨꯁꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯥꯏ ꯅꯪꯒꯤ ꯀꯣꯛꯇꯣ ꯑꯗꯣ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯅꯨꯄꯤ ꯂꯧꯔꯣꯏ ꯍꯥꯏꯁꯦ ꯑꯁ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯅꯨꯄꯤꯁꯤꯡꯗꯤ ꯑꯩꯅ ꯏꯆꯟ ꯏꯆꯦꯗꯧꯅ ꯂꯣꯏꯅ ꯈꯜꯂꯦꯕ ꯃꯣꯏꯅꯕꯨ ꯈꯟꯕ ꯉꯝꯗꯕꯩ ꯋꯥꯅꯤ ꯌꯥꯏ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯅꯥꯔꯩꯒꯤ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯥꯔꯩ ꯃꯐꯤ ꯑꯅꯥꯟꯕ ꯁꯦꯠꯇꯨꯅ ꯃꯃꯥꯟꯅꯕꯤ ꯁꯝꯖꯤꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜꯒꯤ ꯂꯝꯕꯤꯗ ꯊꯣꯛꯂꯛꯂꯝꯃꯤ ꯁꯅꯥꯔꯩꯅ ꯁꯝꯖꯤ ꯑꯩꯒꯤ ꯍꯣꯔꯦꯟ ꯏꯅꯐꯤ ꯐꯖꯕ ꯃꯄꯥꯜ ꯀꯣꯠꯄꯤ ꯑꯃꯇ ꯌꯦꯡꯁꯤꯀꯣ ꯁꯝꯖꯤꯅ ꯌꯦꯡꯗꯣꯏꯔꯥ ꯍꯥꯏꯁꯦ ꯂꯩꯗꯤ ꯂꯩꯔꯣꯏꯗꯕ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯍꯣ ꯂꯩꯔꯛꯁꯦ ꯍꯥꯏꯕ ꯍꯣ ꯑꯗꯨꯅꯤꯗꯅ ꯁꯅꯥꯔꯩ ꯑꯗ ꯅꯨꯄꯥꯅꯤ ꯈꯛ ꯂꯥꯛꯂꯤꯁꯦ ꯌꯦꯡꯉꯨꯅꯤ ꯅꯪꯕꯨ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ ꯑꯣꯏ ꯊꯪꯕ ꯅꯨꯄꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯐꯖꯗ꯭ꯔ ꯌꯦꯡꯉꯨꯅꯤ ꯅꯪꯕꯣ ꯐꯖꯅꯤ ꯅꯪ ꯅꯨꯄꯥ ꯄꯥꯝꯕꯤꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯦꯛꯇ ꯎ ꯂꯩꯔꯝꯅꯤꯕ ꯆꯣꯍꯦ
ꯑꯩꯕꯨ ꯅꯨꯄꯥ ꯄꯥꯝꯕꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏꯅꯤ ꯃꯣꯏꯁꯦ ꯀꯔꯤꯕꯨ ꯍꯥꯏꯔꯛꯇꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯑꯣꯟꯁꯤꯟꯅꯔꯨꯅꯨꯀꯣ ꯇꯜꯂꯦ ꯌꯥꯝꯅ ꯊꯥꯅꯤꯜꯅ ꯏꯇꯥꯎ ꯑꯁ ꯅꯨꯄꯤ ꯃꯅꯥꯛ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯁꯤꯗꯤ ꯃꯤꯍꯨꯟꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤꯗ ꯅꯪ ꯑꯝꯇ ꯀꯧ ꯑꯁ ꯑꯁꯤꯒꯤ ꯐꯅꯦꯛ ꯍꯪꯒꯥꯝ ꯃꯄꯥꯜ ꯁꯦꯠꯄꯤꯁꯦ ꯑꯁꯤ ꯑꯩꯒꯤ ꯑꯝꯇ ꯍꯥꯏꯅꯕꯤꯌꯣꯕ ꯊꯧꯕꯅ ꯑꯩꯅ ꯈꯟꯕꯒ ꯍꯥꯏꯔꯛꯄꯅ ꯍꯥꯜꯂꯤ ꯇꯧꯔꯤꯁꯦ ꯍꯣꯏ ꯑꯩ ꯍꯥꯏꯅꯕꯤꯒꯦꯀꯣ ꯑꯩ ꯍꯥꯏꯅꯕꯤꯒꯦ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯕ ꯅꯨꯄꯤ ꯑꯅꯤꯗꯣ ꯇꯥꯁꯤꯟꯅꯗ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯊꯧꯕꯁꯨ ꯀꯧꯕ ꯂꯦꯞꯇꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯁꯤꯜꯂꯤ ꯊꯧꯕꯅ ꯍꯣ ꯇꯥꯔꯤꯕ꯭ꯔꯣ ꯋꯥ ꯑꯃꯇ ꯍꯪꯖꯒꯦꯕ ꯁꯅꯥꯔꯩꯅ ꯑꯁ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯁꯝꯖꯤꯅ ꯍꯣ ꯀꯔꯤꯅꯣ ꯃꯤꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯧꯕꯗ ꯋꯥꯗꯣ ꯀꯣꯛ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯊꯦꯡꯉꯦ ꯊꯧꯕꯅ ꯐꯅꯦꯛ ꯍꯪꯒꯥꯝ ꯃꯄꯥꯜ ꯁꯦꯠꯂꯤꯁꯤꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯅ ꯈꯪꯅꯅꯤꯡꯉ ꯍꯥꯏꯔꯤ ꯃꯥ ꯃꯁꯥꯁꯦ ꯈꯤꯇꯪ ꯏꯀꯥꯏ ꯊꯤꯒꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯁꯨꯝ ꯍꯥꯏꯔꯛꯑꯕ ꯁꯅꯥꯔꯩꯅ ꯀꯔꯤ ꯆꯥꯒꯦꯅ ꯉꯥꯎꯁꯤꯟꯅꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯊꯥꯅꯤꯜ ꯇꯨꯃꯤꯟꯅ ꯑꯁ ꯏꯇꯥꯎ ꯑꯝꯇ ꯌꯥꯅꯕ ꯍꯥꯏꯅꯕꯤꯌꯨꯕ ꯑꯩꯗꯤ ꯃꯥ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯏꯇꯥꯎ ꯊꯧꯕꯅ ꯉꯥꯎꯅꯤ ꯅꯪ ꯈꯨꯅꯤꯡꯁꯤꯗ ꯆꯣꯛ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯛꯑꯗꯤ ꯅꯪ ꯄꯨꯡꯇꯣꯏ ꯇꯣꯏꯅꯤꯁꯦ ꯁꯣꯝꯗꯅ ꯑꯩꯅ ꯅꯨꯄꯤꯒꯤ ꯈꯣꯟꯊꯤ ꯆꯥꯔꯤ ꯅꯪ ꯑꯃ ꯏꯕꯣ ꯁꯥꯎꯕꯤꯈꯤꯅꯨꯕ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯅꯨꯄꯤ ꯀꯅꯥꯝꯇ ꯀꯣꯏꯅꯗꯕꯅꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃꯁꯦ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯑꯁ ꯂꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯇꯛꯄꯗ ꯇꯨ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯁꯦ ꯆꯤꯡꯗꯅ ꯑꯩꯉꯣꯟꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯤꯕꯁꯦ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯁꯦ ꯁꯦꯒꯥꯏꯒꯗꯧꯔꯦ ꯏꯕꯦꯝꯃ ꯅꯪ ꯑꯃꯨꯛꯇ ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯤ ꯌꯥꯕꯤꯌꯨꯕ ꯁꯅꯥꯔꯩꯅ ꯁꯝꯖꯤ ꯑꯩ ꯅꯨꯄꯥ ꯀꯣꯏꯅꯕꯩ ꯃꯇꯝ ꯁꯪꯗꯦ ꯍꯥꯏꯅ ꯈꯔ ꯍꯥꯏꯈꯣ ꯊꯧꯕꯅ ꯏꯕꯦꯝꯃ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯑꯣꯟꯊꯣꯛꯄ ꯊꯥꯅꯤꯜꯅ ꯏꯕꯦꯝꯃꯒꯤ ꯃꯤꯡꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕ ꯇꯥꯍꯟꯕꯤꯅꯨ ꯁꯅꯥꯔꯩꯅ ꯍꯥꯏꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯏꯀꯥꯏ ꯈꯪꯗ ꯈꯨꯈꯪꯗꯁꯤꯒ ꯏꯀꯥꯏ ꯈꯪꯗꯕ ꯇꯥꯍꯟꯕꯤꯅꯨ ꯀꯀꯥꯏꯗꯅ ꯁꯝꯖꯤ ꯆꯠꯁꯤꯜꯂꯣ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯇꯝꯁꯦ ꯍꯧꯈ꯭ꯔꯦ ꯊꯥꯅꯤꯜ ꯇꯥꯟꯅꯔꯛꯏ ꯃꯤꯡꯗꯨꯗꯪꯗꯤ ꯍꯥꯏꯕꯤꯔꯝꯃꯨꯕ ꯁꯝꯖꯤꯅ ꯍꯣ ꯁꯅꯥꯔꯩ ꯀꯧꯕꯅꯦ ꯁꯅꯥꯔꯩꯅ ꯑꯁ ꯅꯪꯁꯤꯗꯤ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯏꯅꯣ ꯇꯜꯂꯦ ꯑꯣꯏꯕ ꯅꯨꯄꯤ ꯑꯅꯤꯗꯣ ꯉꯥꯡꯗꯅ ꯆꯠꯈꯤꯔꯝꯃꯤ ꯊꯥꯅꯤꯜ ꯑꯃꯁꯨꯡ ꯊꯧꯕ ꯑꯗꯨ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯖꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯅꯤꯜ ꯊꯧꯕꯒ ꯂꯣꯏꯅꯅ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯧꯕꯅ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯑꯩꯗꯤ ꯇꯟꯕꯨ ꯇꯟꯁꯤꯜꯂꯦꯗ ꯑꯩꯈꯣꯏ ꯅꯨꯄꯤꯅꯁꯨ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤ ꯑꯩꯁꯦ ꯀꯥꯟꯅꯗꯕ ꯊꯕꯛ ꯇꯧꯋꯦꯅ ꯊꯥꯅꯤꯜꯅ ꯍꯦꯔ ꯏꯇꯥꯎ ꯅꯪꯅ ꯅꯨꯄꯤ ꯉꯟꯅ ꯊꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯈꯛꯇꯪ ꯄꯥꯡꯕꯁꯤꯗ ꯄꯥꯡꯅꯤꯡꯗ꯭ꯔꯗꯤ ꯌꯥꯔꯦ ꯏꯇꯥꯎ ꯁꯥꯎꯔ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ ꯑꯣꯏ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤꯅꯦ ꯁꯥꯎꯗꯅꯒꯁꯨ ꯇꯧꯔꯤ ꯍꯣꯏ ꯇꯨ ꯂꯥꯏ ꯇꯨ ꯅꯪꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕꯤꯗꯣ ꯉꯁꯤꯗꯤ ꯅꯕꯨꯛꯅꯤꯡ ꯄꯦꯅ ꯋꯥꯔꯤ ꯁꯥꯟꯅꯖꯔꯣ ꯑꯩꯅ ꯉꯔꯥꯡꯅꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯁꯝꯖꯤꯗ ꯐꯖꯅ ꯊꯦꯝꯃꯟꯈ꯭ꯔꯕꯅꯤ ꯕꯨꯡꯉꯣ ꯊꯥꯅꯤꯜ ꯍꯔꯥꯎꯅ ꯑꯁꯦꯡꯕꯒꯤꯔꯣ ꯑꯗꯨꯕꯣ ꯑꯁ ꯏꯇꯥꯎ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯑꯩ ꯄꯦꯜꯂꯦ ꯏꯇꯥꯎ ꯑꯩ ꯁꯥꯊꯤꯅ ꯄꯦꯜꯂꯦ ꯏꯇꯥꯎ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯑꯗꯨꯗꯤ ꯁꯅꯥꯔꯩ ꯃꯇꯥ ꯁꯝꯖꯤꯅ ꯊꯦꯝꯕꯗꯒꯤ ꯃꯍꯥꯛꯁꯨ ꯊꯥꯅꯤꯜꯗ ꯌꯥꯔꯒꯦ ꯈꯪꯅꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯕꯅꯤ ꯊꯥꯅꯤꯜ ꯍꯔꯥꯎꯅ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯊꯥꯅꯤꯜꯅ ꯁꯅꯥꯔꯩ ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ ꯁꯅꯥꯔꯩꯅ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯇꯥꯗꯗꯤ ꯀꯗꯣꯝꯗ ꯂꯦꯡꯕꯤꯕꯅꯣ ꯑꯩꯕꯨꯗꯤ ꯅꯪꯕꯨ ꯎꯅꯒꯦ ꯈꯟꯗꯨꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ ꯀꯌꯥꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯅꯦ ꯌꯦꯡꯉꯨꯅꯦ ꯏꯁ ꯑꯩꯅ ꯏꯀꯥꯏꯕ ꯈꯪ ꯂꯩꯔꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯐꯪꯒꯅꯤ ꯁꯤꯐꯥꯎꯗ ꯀꯌꯥ ꯋꯥꯈ꯭ꯔꯦ ꯍꯣꯏꯅꯦ ꯑꯗꯣ ꯅꯪꯕꯨ ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯅꯦ ꯅꯨꯡꯁꯤꯕꯩ ꯋꯥꯗꯤ ꯗꯝꯃꯥꯗ ꯅꯨꯡꯁꯤꯅ ꯃꯤ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯇꯧꯔꯒꯦꯅ ꯂꯩꯔꯕꯅꯤ ꯏꯁ ꯑꯗꯨꯗꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯗꯨ ꯌꯥꯕ ꯇꯥꯕ ꯑꯗꯨ ꯌꯥꯔꯗꯤ ꯑꯩ ꯅꯉꯣꯟꯗ ꯂꯩꯕꯤꯒꯦ ꯑꯗꯣ ꯌꯥꯗ꯭ꯔꯗꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪꯅꯕꯨ ꯑꯩꯈꯣꯏꯗ ꯂꯩꯅꯤ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯍꯦꯛ ꯌꯥꯊꯣꯛꯀꯦꯅꯦ ꯅꯪꯗꯤ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯂꯥꯛꯄꯅꯤꯅ ꯃꯤꯒꯤ ꯃꯒꯨꯟ ꯀꯩꯝꯇ ꯈꯪꯉꯝꯈꯤꯔꯣꯏ ꯑꯗꯨꯅ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯑꯩꯗꯤꯅꯦ ꯍꯌꯦꯡ ꯅꯣꯏꯗ ꯂꯩꯔ ꯃꯇꯝꯗ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯆꯥꯗꯦ ꯃꯁꯦ ꯅꯪꯅ ꯈꯪꯅ ꯆꯠꯀꯗꯕ
ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯨ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦꯒꯦ ꯍꯣꯏꯁꯦ ꯑꯩ ꯌꯥꯔꯦ ꯅꯪ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯌꯦꯡ ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯅꯁꯨ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯉꯥꯡꯍꯜꯂꯛꯄꯁꯨ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯃꯤꯅ ꯋꯥ ꯉꯥꯡꯕꯁꯦ ꯄꯥꯝꯗꯦ ꯑꯁ ꯑꯗꯨꯒꯤꯕꯨ ꯑꯩ ꯀꯩꯝꯇ ꯃꯅꯥ ꯃꯅꯤꯅ ꯍꯦꯜꯂꯣꯏꯁꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯑꯗꯣ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯏꯃꯥ ꯄꯥꯕ ꯊꯥꯔꯛꯑꯒꯦꯀꯣ ꯀꯩꯅꯣ ꯊꯨꯃꯟꯗ꯭ꯔꯣ ꯅꯪꯁꯨ ꯑꯁ ꯀꯗꯥꯏꯗꯒꯤ ꯊꯨꯕꯅꯣꯗ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯃꯃꯧ ꯎꯅꯤꯡꯉꯦꯅ ꯁꯣ ꯂꯩꯔꯕꯅꯤ ꯑꯗꯨꯗꯤ ꯅꯪꯁꯦ ꯅꯍꯥꯟ ꯃꯈꯩ ꯅꯨꯄꯤ ꯐꯪꯗꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯃꯤ ꯏꯁꯥꯅ ꯑꯄꯥꯝꯕ ꯐꯪꯗꯕꯒꯤꯅꯤ ꯏꯁꯥꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯂꯧꯒꯦꯅ ꯉꯥꯏꯔꯛꯄꯅꯤ ꯑꯗꯣ ꯐꯔꯦ ꯑꯩ ꯁꯣꯜꯂꯒꯦ ꯏꯃꯥꯟꯅꯕꯁꯦ ꯉꯥꯏꯕ ꯋꯥꯔꯝꯃꯅꯤ ꯑꯗꯣ ꯑꯩ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯊꯥꯔꯛꯑꯗꯕꯅꯤꯀꯣ ꯑꯩ ꯆꯠꯂꯦꯀꯣ ꯁꯅꯥꯔꯩ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯊꯥꯅꯤꯜꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃ ꯊꯥꯅꯤꯜꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯁꯅꯥꯔꯩꯕꯨ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ ꯊꯔꯣ ꯑꯃꯗꯤ ꯈꯝꯕꯁꯨ ꯃꯆꯥꯒ ꯈꯪꯅꯖꯕꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯊꯨꯅꯃꯛ ꯌꯥꯊꯣꯛꯈꯤꯔꯝꯃꯤ ꯊꯔꯣꯅ ꯃꯩ ꯄꯥꯕ ꯅꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯁꯤꯕꯨ ꯀꯝꯗꯧꯁꯤꯒꯦ ꯂꯨꯍꯣꯡꯕꯗꯤ ꯌꯥꯊꯣꯛꯎꯔꯤ ꯑꯗꯣ ꯑꯩꯗꯤ ꯃꯊꯥꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗꯀꯣ ꯈꯝꯕꯅ ꯍꯩꯃ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯃꯃꯥ ꯅꯪꯕꯣ ꯏꯆꯥ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯔꯒ ꯃꯊꯥ ꯁꯥꯏ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣ ꯃꯈꯣꯏ ꯄꯥꯕꯁꯨ ꯈꯪꯕꯤꯔꯤ ꯅꯠꯇ꯭ꯔꯣ ꯅꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡꯁꯦ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯁꯥꯔꯤꯉꯩꯁꯤꯗ ꯇꯧꯔꯤꯕ ꯃꯥꯒꯤ ꯍꯩꯅꯕꯤ ꯃꯌꯥꯝ ꯑꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯂꯣꯏꯅꯃꯛ ꯈꯪꯉꯤꯗꯣ ꯑꯗꯨꯕꯨ ꯃꯥꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯃꯐꯝꯁꯤꯗꯤ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯅꯤꯗꯣ ꯑꯗꯨꯅ ꯃꯐꯝꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯈꯪꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯨꯅ ꯍꯌꯦꯡ ꯈꯪꯅꯔꯛꯂꯒ ꯀꯅꯥ ꯀꯔꯤ ꯉꯥꯡꯅꯔꯛꯑꯗꯤ ꯈꯜꯂꯤꯕꯅꯤꯅꯦ ꯍꯩꯃ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯃꯇꯥꯡꯗꯨꯔꯣ ꯅꯠꯇꯗꯤ ꯀꯩꯅꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯌꯥꯔꯦ ꯌꯥꯔꯦ ꯍꯌꯦꯡꯋꯥꯏꯅꯦ ꯂꯩꯔꯒ ꯃꯊꯟꯇ ꯍꯣꯡꯖꯔꯛꯑꯗꯧꯅꯤ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨꯀꯣ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯌꯥꯔꯣꯏꯗꯕꯅꯤ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯍꯌꯦꯡꯋꯥꯏ ꯃꯤꯒꯤ ꯃꯤꯋꯥ ꯇꯥꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯄꯒꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯅꯥꯔꯩ ꯑꯃꯁꯨꯡ ꯊꯥꯅꯤꯜ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯁꯨ ꯁꯅꯥꯔꯩꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇꯤ ꯑꯍꯣꯡꯕ ꯂꯩꯔꯝꯗꯦ ꯃꯀꯨꯕꯣꯛ ꯃꯅꯦꯝꯕꯣꯛꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯕꯁꯨ ꯁꯅꯥꯔꯩꯒꯤ ꯂꯝꯆꯠꯇꯨꯃꯗꯤ ꯀꯌꯥ ꯌꯥꯅꯤꯡꯂꯝꯗꯦ ꯇꯣꯝꯕꯤꯅ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯏꯃꯥ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯏꯃꯥꯅꯅꯦ ꯏꯃꯧꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯆꯥꯗꯧꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯍꯌꯦꯡ ꯃꯈꯣꯏ ꯃꯌꯨꯝꯂꯣꯝꯒꯤ ꯃꯤ ꯈꯔ ꯂꯥꯛꯂꯒ ꯁꯤꯗ ꯆꯥꯛ ꯆꯥꯒꯗꯧꯔꯤꯗꯅ ꯑꯗꯨꯗ ꯏꯃꯧ ꯏꯕꯦꯝꯃꯁꯦ ꯑꯩꯅꯗꯤ ꯌꯥꯝ ꯂꯦꯝꯅ ꯃꯤꯒꯤ ꯃꯃꯥꯡꯗꯨꯗ ꯂꯩꯍꯟꯅꯤꯡꯕ ꯑꯗꯨꯗ ꯃꯥꯅꯗꯤ ꯆꯥꯛ ꯏꯁꯤꯡꯗꯣ ꯃꯥꯅ ꯊꯣꯡꯗ꯭ꯔꯗꯤ ꯆꯥꯔꯣꯏ ꯑꯗꯨꯅ ꯃꯥꯅ ꯊꯣꯡꯒꯦ ꯍꯥꯏꯔꯤꯅꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯌꯥꯅꯕ ꯉꯥꯡꯅꯧ ꯀꯩꯗꯧꯒꯦ ꯃꯄꯥꯝꯒꯤ ꯃꯤꯁꯤꯡ ꯂꯥꯛꯄꯗ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯏꯃꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦꯅꯦ ꯅꯪꯕꯣ ꯑꯁ ꯏꯃꯥ ꯑꯩ ꯇꯜꯂꯤꯁꯦ ꯑꯩ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯀꯩꯗꯧꯋꯤꯒꯦ ꯈꯔ ꯉꯟꯅ ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯊꯣꯡꯍꯜꯂꯒ ꯂꯣꯏꯔꯦ ꯑꯗꯨꯒꯤꯗꯃꯛ ꯃꯅꯤꯜ ꯅꯥꯏꯕ ꯑꯩ ꯄꯥꯝꯗꯦꯀꯣ ꯏꯃꯥ ꯍꯩꯃ ꯀꯌꯥꯗꯅꯣꯅꯦꯍꯦ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯣꯜꯂꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯈꯔ ꯂꯨꯅ ꯅꯥꯟꯅ ꯂꯩꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯅꯤꯅꯦ ꯍꯣꯏ ꯕꯩꯃ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯊꯣꯡꯕꯕꯣ ꯀꯌꯥ ꯃꯣꯠꯄ ꯊꯕꯛꯅꯣ ꯑꯁ ꯌꯥꯔꯤꯁꯦ ꯏꯃꯥ ꯅꯪꯅꯅꯦ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯀꯟꯈꯠꯂꯒ ꯊꯝꯃꯗꯤ ꯍꯌꯦꯡꯋꯥꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯊꯪ ꯈꯪꯅꯔꯛꯇꯣꯏꯅꯤꯅꯦ ꯑꯗꯒꯤꯗꯤ ꯅꯪꯁꯨꯅꯦ ꯅꯨꯄꯤꯅ ꯉꯝꯕ ꯑꯗꯥ ꯃꯣꯔꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯍꯥꯏꯅꯅꯦ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯛꯄ ꯃꯇꯝꯗ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯇꯧꯍꯟꯕꯕꯨ ꯑꯗꯥ ꯃꯣꯔꯥ ꯍꯥꯏꯔꯗꯤ ꯏꯃꯥ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯟꯒꯅꯤꯗ ꯃꯤ ꯍꯥꯟꯅꯗꯒꯤ ꯅꯃꯧ ꯅꯨꯄꯤꯒ ꯑꯩꯒꯤ ꯌꯥꯅꯈꯤꯕꯩ ꯃꯇꯨꯡ ꯏꯟꯅ ꯇꯧꯕꯅꯤ ꯑꯁꯤꯕꯨ ꯐꯠꯇꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯀꯩꯗꯧꯒꯦ ꯏꯃꯥ ꯍꯣꯏ ꯐꯔꯦ ꯑꯩꯅꯁꯨ ꯏꯃꯧꯗꯅꯦ ꯀꯔꯤꯃꯇ ꯍꯥꯏꯔꯔꯣꯏ ꯅꯣꯏꯅ ꯐꯅꯤ ꯈꯟꯕꯗ ꯇꯧꯔꯣꯀꯣ ꯍꯌꯦꯡ ꯃꯤꯅ ꯋꯥ ꯉꯥꯡꯅꯔꯛꯑꯗꯤ ꯏꯃꯥ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅ ꯃꯄꯥꯝꯒꯤ ꯃꯤꯁꯤꯡ ꯂꯥꯛꯄꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯈꯨꯜꯗꯨꯒꯤ ꯃꯅꯦꯝ ꯃꯟꯗꯣꯜ ꯑꯃ ꯑꯅꯤ ꯌꯥꯎꯔꯛꯄꯗꯨꯅꯁꯨ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯍꯩꯃ ꯁꯅꯥꯔꯦ ꯀꯔꯤꯅꯣꯅꯦꯍꯦ ꯀꯦꯅ ꯃꯧꯅ ꯅꯤꯡꯊꯤꯅ ꯂꯩꯔꯝꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯪꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯕꯣ ꯁꯅꯥꯔꯩꯅ ꯏꯅꯝꯃ ꯁꯤꯕꯨ ꯀꯩꯗꯧꯋꯦꯒꯦ ꯏꯃꯥꯅꯗꯤ ꯑꯩ ꯊꯣꯡꯉꯨꯔꯅꯨ ꯍꯥꯏꯕꯅꯤ ꯑꯗ ꯑꯩꯗꯤ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕꯗ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯆꯥꯗꯦꯗꯅ ꯑꯗꯨꯅ ꯑꯩ ꯏꯁꯥꯅ ꯊꯣꯡꯉꯝꯃꯤꯕꯅꯤ ꯅꯨꯄꯤꯗꯨꯅ ꯍꯩꯃ ꯏꯕꯦꯝꯃ ꯁꯅꯥꯔꯩ ꯅꯪꯕꯨ ꯀꯔꯤꯅꯣꯅꯦ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯇꯧꯕꯅꯤ
ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯈꯔꯁꯨ ꯍꯣꯡꯗꯣꯛ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯊꯥꯔꯣꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯋꯥꯈꯜ ꯈꯖꯤꯛꯇ ꯇꯥꯔꯣ ꯀꯩꯗꯧꯒꯦ ꯅꯪꯒꯤ ꯑꯅꯝ ꯀꯟꯕꯗ ꯇꯣꯛꯑꯣꯅꯦ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤꯅꯦ ꯅꯌꯨꯝꯅ ꯀꯩ ꯄꯥꯜꯂꯤꯕꯅꯤ ꯑꯗꯨꯅ ꯅꯀꯨꯅ ꯅꯦꯝꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯃꯈꯣꯏꯒꯤ ꯌꯥꯅꯕ ꯆꯠꯀꯗꯕꯅꯤꯅꯦ ꯑꯗꯨꯗ ꯅꯪꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯕꯗꯤ ꯍꯧꯖꯤꯛ ꯂꯨꯅ ꯇꯧꯔꯤꯕꯁꯦ ꯅꯣꯡꯃꯗꯤ ꯃꯈꯣꯏꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯁꯥꯎꯅꯤꯡꯂꯛꯀꯅꯤ ꯃꯤꯀꯞꯇꯣ ꯂꯥꯛꯄ ꯃꯇꯝꯗ ꯅꯪ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯒꯗꯧꯔꯤꯕꯅꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯥꯅꯤ ꯃꯥꯅꯤ ꯏꯕꯦꯝꯃ ꯅꯀꯨꯅ ꯅꯦꯝꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯅꯪꯅ ꯇꯧꯅꯤꯡ ꯀꯨꯁꯤꯔꯥꯁꯤ ꯇꯧꯗꯨꯅ ꯂꯩꯔꯒ ꯍꯌꯦꯡ ꯅꯅꯤꯡ ꯈꯖꯤꯛꯇꯪ ꯊꯨꯡꯂꯛꯇꯕ ꯃꯇꯝꯗ ꯅꯪꯒꯤꯗꯃꯛ ꯀꯅꯥꯁꯨ ꯂꯩꯔꯣꯏꯅꯦ ꯅꯪ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯅ ꯂꯦꯟꯒꯅꯤꯅꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯥꯅꯤ ꯃꯥꯅꯤ ꯁꯅꯥꯔꯦ ꯅꯪꯅ ꯋꯥꯔꯒ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯍꯌꯦꯡꯅꯦ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯅ ꯋꯥꯔꯛꯇꯕ ꯃꯆꯥ ꯇꯥꯍꯟꯒꯅꯨꯀꯣ ꯍꯣꯏ ꯏꯅꯝꯃꯈꯣꯏ ꯏꯃꯥꯈꯣꯏꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯅꯨꯄꯥꯗꯨꯒ ꯌꯥꯅꯗꯨꯅ ꯂꯩꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯔꯨꯏ ꯊꯥꯔꯣꯅ ꯍꯩꯃꯥ ꯅꯪꯒꯤ ꯅꯨꯄꯥꯅ ꯌꯥꯔꯦ ꯍꯥꯏꯔꯒ ꯌꯥꯕ ꯅꯠꯇꯦꯅꯦ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯅꯪꯒ ꯅꯪꯒꯤ ꯅꯨꯄꯥꯁꯤꯒ ꯈꯛꯇ ꯅꯠꯇꯦꯅꯦ ꯅꯀꯨꯅꯅꯦꯝ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯅꯦ ꯅꯪꯕꯣ ꯃꯧ ꯍꯥꯏꯕꯁꯤꯗꯤꯅꯦ ꯏꯃꯨꯡ ꯀꯣꯏꯕꯤ ꯑꯃꯒꯤꯁꯨ ꯌꯥꯅꯕ ꯆꯠꯄ ꯉꯝꯕꯤ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯗꯗ ꯏꯃꯨꯡꯗꯣ ꯏꯪ ꯇꯞꯄ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯨꯄꯤ ꯑꯃꯅ ꯃꯥꯅꯤ ꯃꯥꯅꯤ ꯁꯅꯥꯔꯤ ꯑꯗꯨꯗꯁꯨ ꯅꯠꯇꯦꯗꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤꯅꯦ ꯍꯌꯦꯡ ꯅꯪꯅ ꯅꯥꯔꯛ ꯌꯦꯛꯂꯛꯂꯕ ꯃꯇꯝꯗꯗꯤ ꯅꯪꯒꯤ ꯀꯅꯥ ꯂꯩꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯃꯇꯝꯗꯨꯗ ꯆꯔꯥ ꯍꯦꯜꯂꯒ ꯂꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯅꯥ ꯑꯌꯦꯛ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯗꯕꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯀꯜꯂꯤꯉꯩꯁꯤꯗ ꯄꯉꯥꯡꯗ ꯉꯥꯡꯕꯗꯣ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯁꯣꯟꯖꯤꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯀꯩꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏꯅꯦ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯧꯔꯤꯉꯩꯁꯤꯗꯒꯤ ꯈꯔ ꯁꯦꯝꯗꯣꯛꯄꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤꯅꯦ ꯊꯥꯔꯣꯅ ꯃꯥꯅꯤ ꯃꯥꯅꯤ ꯅꯅꯝꯃꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯅꯤ ꯍꯌꯦꯡ ꯅꯪꯅ ꯅꯥꯔꯛ ꯌꯦꯛꯂꯛꯂꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯆꯥꯗ ꯊꯛꯇꯅ ꯂꯩꯕ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯪꯒꯤ ꯍꯩꯅꯕꯤꯁꯦ ꯁꯦꯝꯗꯣꯛꯅꯕ ꯇꯧꯍꯧꯒꯗꯕꯅꯤꯀꯣ ꯏꯕꯦꯝꯃ ꯑꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯁꯅꯥꯔꯦ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯗꯨꯅ ꯈꯨꯝꯂꯛꯏ ꯏꯅꯝꯃ ꯏꯃꯥ ꯑꯩꯁꯦ ꯀꯌꯥꯗ ꯑꯅꯝ ꯀꯟꯈ꯭ꯔꯕ ꯃꯆꯥꯅꯣ ꯑꯩ ꯍꯧꯖꯤꯛ ꯈꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯏ ꯑꯩꯅ ꯑꯅꯝ ꯀꯟꯕꯗꯒꯤꯅꯤꯀꯣ ꯉꯁꯥꯏꯁꯨ ꯑꯩꯒꯤ ꯅꯨꯄꯥꯒ ꯏꯅꯦꯝꯄꯣꯛꯀ ꯈꯟꯅꯈꯤꯕꯗꯣ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯋꯥꯁꯛꯍꯟꯈꯤꯕ ꯃꯔꯝ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯈꯠꯅ ꯆꯩꯅꯕ ꯑꯣꯏꯍꯟꯈ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯌꯥꯔꯤꯁꯦ ꯏꯆꯥꯁꯤꯗꯤꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯥꯏꯔꯤꯕꯁꯦ ꯑꯅꯝ ꯀꯟꯕ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯆꯠꯄꯁꯦ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯑꯣꯏꯗꯕꯅꯤ ꯑꯗꯨꯅꯅꯦ ꯏꯆꯥꯅ ꯉꯁꯤ ꯍꯣꯡꯂꯛꯂꯤꯕꯁꯦ ꯏꯃꯥ ꯄꯦꯜꯂꯦ ꯌꯦꯡꯉꯣꯏ ꯅꯪ ꯄꯥꯕꯁꯨ ꯇꯥꯔꯗꯤ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯔꯅꯤ ꯏꯃꯥ ꯄꯥꯕꯗꯣ ꯃꯆꯥ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯈꯤꯕꯅꯤ ꯑꯩꯅ ꯑꯔꯥꯟꯕ ꯇꯧꯔꯁꯨ ꯃꯗꯣ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯈꯟꯗꯨꯅ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯂꯩꯍꯜꯂꯛꯈꯤꯕꯅꯤ ꯑꯩ ꯄꯨꯝꯅꯃꯛꯇ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯄꯥꯕꯁꯨ ꯑꯩꯅ ꯂꯝꯍꯦꯟꯕꯤ ꯑꯅꯝ ꯀꯟꯕꯤ ꯑꯣꯏꯔꯨꯕꯅ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛꯁꯨ ꯅꯪꯍꯟꯈ꯭ꯔꯦ ꯏꯃꯥ ꯅꯆꯥꯂꯥꯟꯖꯔꯦ ꯌꯥꯔꯦ ꯏꯆꯥꯁꯤꯗꯤ ꯏꯃꯥ ꯀꯔꯤꯁꯨ ꯁꯥꯎꯗꯦ ꯅꯪ ꯄꯥꯕꯗꯁꯨ ꯏꯃꯥꯅ ꯄꯥꯎꯁꯦ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯇꯝꯃꯨꯗꯣꯏꯅꯤ ꯌꯦꯡꯉꯣꯏ ꯁꯤꯗꯒꯤꯗꯤ ꯅꯀꯨ ꯅꯅꯦꯝꯒꯤ ꯋꯥ ꯇꯥꯒꯗꯕꯅꯤꯀꯣ ꯏꯃꯨꯡꯁꯤꯁꯨ ꯃꯅꯤꯟ ꯅꯥꯍꯟꯗꯅꯕ ꯅꯪꯅ ꯁꯤꯟꯒꯗꯕꯅꯤꯀꯣ ꯅꯨꯄꯤ ꯑꯃꯅ ꯃꯥꯅꯤ ꯁꯅꯥꯔꯦ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯒꯗꯕꯅꯤ ꯑꯃꯅ ꯉꯥꯡꯕ ꯂꯣꯏꯅꯃꯛ ꯇꯥꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯣꯏꯗꯕꯅꯤꯀꯣ ꯅꯄꯨꯔꯣꯏꯕꯕꯨꯁꯨ ꯅꯪꯒꯤ ꯅꯈꯥꯗ ꯊꯝꯕ ꯇꯧꯍꯩꯗꯦꯀꯣ ꯏꯕꯦꯝꯃ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯁꯅꯥꯔꯦ ꯋꯥꯈꯜ ꯇꯥꯈꯤꯔꯝꯃꯤ ꯃꯄꯥꯝꯒꯤ ꯃꯤ ꯍꯟꯅꯈ꯭ꯔꯕ ꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯝꯃꯤ ꯁꯅꯥꯔꯩꯅ ꯏꯃꯥ ꯕꯥꯕꯥ ꯅꯃꯧ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ ꯆꯥꯎꯕꯤꯅ ꯏꯃꯧꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦꯅꯦ ꯍꯥꯏꯌꯨꯅꯦ ꯁꯅꯥꯔꯩꯅ ꯏꯃꯥ ꯕꯥꯕꯥ ꯅꯃꯧꯅ ꯑꯁꯣꯏꯕ ꯊꯕꯛ ꯈꯔ ꯇꯧꯔꯨꯔꯦ ꯑꯔꯥꯟꯕ ꯋꯥꯈꯜꯅ ꯃꯥꯡꯑꯣꯏꯅꯅ ꯏꯃꯥ ꯕꯥꯕꯥꯒꯤ ꯅꯤꯡꯕ ꯀꯥꯏꯍꯟꯕ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯕꯨ ꯏꯈꯥꯗ ꯊꯝꯒꯦ ꯈꯜꯂꯨꯕ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯃꯧꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯤꯕꯤꯛꯄꯨ ꯉꯥꯛꯄꯤꯌꯨꯕ ꯆꯥꯎꯕꯤꯅ ꯌꯥꯔꯦꯁꯦ ꯏꯃꯥꯈꯣꯏꯅꯦ ꯀꯔꯤꯃꯇ ꯍꯦꯛ ꯈꯟꯗꯦ ꯀꯔꯤꯒꯤꯅꯣ ꯏꯃꯧꯅ ꯑꯗꯨꯛ ꯄꯨꯛꯅꯤꯡ ꯄꯤꯛꯊꯔꯤꯕꯗꯤ ꯏꯃꯧꯅ ꯉꯁꯤ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯕꯗꯒꯤ
ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯕ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯀꯣꯛꯈ꯭ꯔꯦ꯫ ꯌꯦꯡꯉꯣꯏ, ꯅꯄꯨꯔꯣꯏꯕꯒꯤ ꯋꯥꯅ ꯑꯊꯣꯏꯕꯅꯤ ꯈꯟꯒꯗꯕꯅꯤꯀꯣ, ꯃꯗꯨꯗ ꯑꯐꯕ ꯏꯃꯨꯡ ꯀꯣꯏꯕꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯅꯃ ꯋꯥꯈꯜ ꯇꯥꯖꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯁꯅꯥꯔꯩ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯃꯁꯥꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯅꯠꯇꯅ ꯆꯥꯔꯣꯏ ꯍꯥꯏꯅ ꯑꯅꯝ ꯀꯟꯗꯨꯅ ꯃꯔꯩ ꯇꯧꯗꯨꯅꯇ ꯂꯥꯛꯄ ꯉꯁꯤꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯕꯗꯒꯤ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯐꯕ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯧꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯅꯔꯛꯂꯝꯃꯤ꯫ ꯍꯣꯡꯂꯛꯂꯤꯕ ꯁꯅꯥꯔꯩꯒꯤ ꯃꯇꯧꯁꯤꯗ ꯃꯌꯥꯝ ꯄꯨꯝꯕꯅꯁꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯅꯥꯔꯩ ꯃꯀꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫